Salibatha sigi tang taraga humdoigi numidangda downtown university da tamba Manipurdagi Maheiroi mangana Tripuri Nupi Macha amabu rape tauki haina thuna yangna social media platform singda video ama viral oirakhibadugi matangda sathakiba investigation amadi court ki while gi matung inna nupa macha sing aduna nupi macha chigi Nupa macha sing aduna nupi macha sigi mathakta aranba thabak sathakibagi khudam sangdam amata fangdabana nupa macha sing asi mara leite haina thadokre social media pairiba ichilinau singna paw amabu achum aran khangdringaida miyoiba amagi punsi laikha tahanba yaba video amadi pawna singba matungda amuk hana thagat pidaba loina na thagat kadoriba video natraga paw ado achum aran thidoklaba matungda thagat pinaba khangalakli